Makhatarpa update tha terrorist government ki thawong yaningde Totomshana Hairok police station dagi nongmai kapthoklaga khulngak pasingna taina bire Hairok dagi khulngak pasing tanthokna balanai club ki mioi khara sijinnarabra haibagi chingnaba leire haina All Hairok United Club Organization ki president Totomshana Nongsabana khuyek piduna press ta thorokpa cherol amana hairi Cherol asina hai Chief Minister Biren gi anek pakhune ki police singna Totomshana Nongsaba bu airport gi kidnap tawraga mafam khangdana manghanaba hona khiba thodok Manipur miyamna sakhini asiguma maram chadaba Manipur police ki liche sajat asibu Totomshana na tuga chai hairi Manipur lenga ki sifai sing asi CM Biren gi khungup sengdoknaba firon suan naba leiba police sifai ra hanglagli lenga ama leraga mihat faba ngamdaba yummai tharga yummai thaba mi faba ngamdaba yummai thabi khraba mioi sing lanjena duna leire mayum leijadraba mioi sing nupi angang ahal laman chafam thapum khangdana leifam tupom khangdana awaba kaya mayokna duna relief camp ta chahi ama tha kaya wana khangduna leiriba asibu yengduna leiriba Manipur lenga amadi India lenga asibu Totomshana Nongsabana tukachai masibu democracy chatpa Bharat haidura Bharat ki democracy asi namtha ki democracy ni haibasi malem gi miyam da Manipur na sakhi oire hairi Chero asina roibada hairibadi Manipur lenga ki MLA minister sing mamit tanglaba mana panglaba makhut teklaba makhong yaudraba charuna saba mitam ngakta oiramle Manipur gi MLA minister sing asi Biren gi khungup sengdokna ba leiba MLA minister oiramle hairi makha tarakpa update ta AR lauthokpa yaroi haina Churachandpur district rally chatkhre Churachandpur district ka atopa district singa lona ba mafam singdagi Central Police Armed Force maru oina Assam Rifles saktokhiba yaroi haina ngarang numidang Churachandpur district ki manung chanba Gothol Khausangbung amadi Kangbai gi area da candle light ki rally ama pangthokre Rally ado Gothon Area Defense Committee GADC na sinduna pangthokhibani candle light begin in protest against the arbitrary attempt to remove Indian Army AR from hills haiba banner gi makhada chatkhiba rally aduda miyamna AR protect and save our life AR don't go back the Mitai militants are the problem not the AR haibana chingba play cut kaya supaikhi khatarakpa update ta lenga ki ayaba yauduna sariba thong asigi matangda lenga na chapchaba action lokhatli CM Kakching amadi Chandel district ki lona bada leiba ke Molnom village ki Manipur river gi mathakta lenga ke ayaba yaudana thong sajilakli basigi matangda sugunu kendra gi MLA ke Ranjit na assembly gi question hour da hangkhre Chief Minister N Biren gi maikai dagi lenga ke ayaba yaudana sariba thong asigi matangda lenga na chapchaba action lokhatli amadi chingna ba mioi singi mathakta chapchaba action sin lokhatkani haina phongdokre Hojik chathariba taraganithoi suba Manipur Legislative Assembly ki taruk suba session gi ngasi nini chanba numit ki question hour matamda Chandel amadi Kakching district ki lona badal laiba ke Molnom village ki Manipur river gi mathakta lenga ke ayaba yauduna thong sajilakli basigi matangda sugunu kendra gi MLA ke Ranjina pukhatladuna hai lenga ke ayaba yauduna mafam asida RCC ki thong ama sagale haibagi achumba wafam leirabanina masigi matangda lenga ki oiba kari action sin lokhatlabagi haina hangki wang adugi paukhum pira duna Chief Minister N Biren hai Turel amagi mathakta thong ama saba haibagi lenga ke ayaba yauduna sabagi ayaba piba leite Karigumba thong asina soirakpada lenga asina daita pugadawribani lenga ke ayaba yauduna lambi semlaba yauna thodok kaya thingkhibagi thodok laikhre Hariba thong asi sare haibagi pau tabadagi khudaktagi lenga ki official sing yauna changchenduna khul adugi chief ki mathakta FIR lokhatkre amadi lenga na su cherol sin thokhiba laikhre anirak suba oina chatpa matamda turel asida ising chawrambadagi makha taba action sin lokhatpa ngamdana leiri illegally sariba thong asida chenaba singi mathakta action lokhatkani Chazaliba thong asisu thugaigani haiba wafam sing thamki online Manipur gi numidangi pawmi eng tabirba pumna makpu thoi lai shramna khurumjari ahanbada taragani thoi suba Manipur Legislative Assembly gi mifam phamningai da IDP singna rally chatkre impact news ki pawmi ama police na phubadagi soklei Chahi amaga tha mari helaklaba Manipur da hojik thokliba irang asina maram oiraga Committee on Protection of Mitai Victim Moren sinduna mafam kaya dagi lanjena duna tongan ba relief camp sing da sangja fam lauduna lairiba inmate sing apunsin aduna makoi relief camp ta lainingdre athuba matamda makoi gi asengba mayum da halanbiro haina khongjang changsinkhre khongjang adubu thingna ba hona bada Manipur gi state force ki maikai dagi tear gas cell mogbom kaya sijin aduna khongjang adu thingna ba hona bada mioi tara aso open nangki aduma pu relief camp ta lairiba inmate singa state force ka pung ama hena muknaraba matung khongjang adum makha ta na akampa tagi singjamai chinga mathak fawba lakhi khongjang adu da saruk yakhiba singna phongdorakpagi matung ina chahi amaga tha mari helaklaba fawba paliba lenga asina karisu thausadana leiri maram asina penarakta relief camp ta leiriba singna aikhoi gi asengba yumda halanbiro haina khongjang asi changsinbani
ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯃꯈꯣꯏꯗ ꯊꯣꯛꯇꯕꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ꯫ ꯃꯁꯤꯅ ꯂꯩꯉꯥꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯣꯏꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯄꯥꯎ ꯂꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯃꯤ ꯑꯥꯔ.ꯁꯤ. ꯃꯉꯥꯡꯆꯥꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯑꯥꯏ. ꯑꯃꯅ ꯐꯨꯔꯛꯈ꯭ꯔꯦ꯫ ꯑꯥꯔ.ꯁꯤ. ꯃꯉꯥꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯄꯥꯎꯃꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯈꯗꯥꯡꯒꯤ ꯁꯔꯨꯛꯇ ꯈꯨꯇꯨꯝꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ 4 ꯐꯣꯠꯈꯤ꯫ ꯁꯣꯛꯂꯕ ꯑꯥꯔ.ꯁꯤ. ꯃꯉꯥꯡꯆꯥ ꯍꯧꯖꯤꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯑꯥꯝꯖꯨ ꯑꯃꯗꯤ ꯏ.ꯖꯤ.ꯑꯦꯝꯅ ꯁꯣꯛꯂꯕ ꯑꯥꯔ.ꯁꯤ. ꯃꯉꯥꯡꯆꯥꯒꯤ ꯑꯁꯣꯛꯄꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯦꯗꯤꯌꯥ ꯕꯣꯗꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫